Tang taraga marida nungdaram phomba che phongna Manipur top channel dagi paw khatang update phizage myang loi phu taminasi COVID-19 India gi siba masing sahum go humpu go mathai shure positive na lising taraga satret ki yankhai gi nithu yokhre Meghalaya Nagaland su amam confirm tawkhre sahi sigi me ahum phawa lockdown sangdokhrei April kun gi matung dagi di akhanaba district khara di komthok laba yai ngasi nungthul pung manga phawbagi report malem gi oina COVID-19 sian kiba mi gi masing lak amaga lising kun ga samri ga kunthra ga nipan su kiba ga loinena positive masing lak taraga mapan ga lising kunthra ga mari ga changwa ga yankhai ga tere sukhre USA gi oina COVID-19 sian kiba mi gi masing lising kun ga homdoi ga chatruk ga nipu ga mari sukhre anaba masing na lak manga ga lising marfu taret ka samaga humdra ga homdoi yokhre India gi oina su laina asina siba mi gi masing sahum go humpu go mathai sukhre positive na lising taraga satret ke yankhai gi nitu yokhre haidi awang nungpoki oina Manipur Assam Mizoram amadi Arunachal Pradesh ki matungda ahanbo oina Nagaland amadi Meghalaya da su amamam confirm tawkhre Meghalaya da positive oiriba miyoi asi masam doctor oiba ga loinana Shillong da hangba Bethany Kauba hospital amagi mapuni su haidi Doctor asigi history thizulubada mahaki mayanupa pilot oiba ama haokhre Mars ki sachet taraga tarukta USA dagi New Delhi da halaklaba matungda adumaki sachet taraga tareta Delhi dagi Imphal tamna laklamba miyoine haibasu confirm tawkhre pilot asi Manipur gi masak naiba MLA amagi mayambani hairi Pilot asi haokhre Mars kunga mari da Delhi dagi amuk hana Shillong da sattuna numit adumakta dagi quarantine tawduna thamkhibane tungda mahaki makubok doctor positive oire haba confirm torokhibane Manipur gi oina di rims da layeng liba Abdul Rahman gi test amuk hana ngasi tawkhre result athengwada phanglaba yai hairi amaromda hauzik chathariba lockdown asi lakliba megi sachet ahum phawba sangdoklagani haina Prime Minister Narendra Modi na lebak miyam da piba pawjal amada phongdokhre ngasi ayu pung 10 taba matamna pihiba pawjal aduda PM Modi na hai sathiraba laisat COVID-19 una ohelakriba phibam asi kupna yenglaba matung lockdown asi sangdoknaba warep lawbane laina asina India gi anawba maphamsingna sandoraktanaba mipung khudimona hotna minarasi Hospital amadi quarantine zone sing mikup na hom sing na yengsinbagi tangai fadaba lay April kun phawbada lebak asigi district khudingmakta layriba hospital singi masing kup na yengsingane lockdown sangdokpa amasum komthokpagi matangda satna kanglon sing yawba serol ama hayeng central government na thoklagani laina asidagi karamna thengnagani amadi karamna ngakthokani haibagi matangda state lengak singa wafam kyamanum khanakhre state lengak singna lockdown makhatana sangdokna ba warep kya lokhre Lockdown asi mai pakhanaba akhangkan bagaloina masigi satna kangot ningthina inbagi damak Modi ne miyambo thagalakli lockdown na laina asidagi ngakthoknaba amata ngairaba pambai ni haina su phungdoki amaromda lockdown makhata na sangdorakpada Sibesena Manipur State Unit na su taramna oi haina Sibesena Manipur State Unit ki President M Tomina phungdokre atopa maru oiba pawmna mu flight railway service thingjinkhre Sai asigi me ahum phawba lockdown sangdokhibaga mari leinena lebak asigi domestic flight amadi international flight punamak me ahum phawba suspend tawhibaga loinana Indian Railway Service punamak su me ahum phawba athingba thamkre hairi aduga atopa mana Manipur gi lairum PM Modi na marks oina sizinakre ngasi PM Modi na miyamna pikhiba pawjelda Manipur gi lairum bu Lengyan oina yanduna marks oiduna madugi photo na profile oirakre Modi gi mataw aduda miyamna social media gi khuthangna thagatba phongdoknarakli atopa pawamana mu Sikkim natana North East ki state punamakta COVID-19 case report tawkhre Sikkim natana North East ki state punamakta COVID-19 case report tawkhre hauzik phawbada North East ki state taret haibadi Assam Nagaland Mizoram Arunachal Pradesh Tripura Meghalaya amadi Manipur confirm case asi report tawkhre hauzik maki oina Assam da confirm case kunthraga mathoi sukhre Manipur confirm case ani leibado ama phaduna hospital gi discharge tawkhre Meghalaya Arunachal Pradesh Mizoram Tripura da su COVID-19 amamam report tawkhre Inau nauba amada Meghalaya desu Shillongi hospital amada thabak tawba doctor ama COVID-19 positive oire haina agency gi pauna hairi masigi mari lainana mahano hospital aduda layeng kiba punama quarantine tawnabasu state sarkarna khangalakre hai oiragliba phibam asida mari lainaba North East ki state punamakta laina asi thengnanaba akanba section thorang sing lokhatuna state sing asiga lonaba Myanmar Bangladesh na chingbagi border sing seal tawduna miyu amata changan khidre haina su pausi isi khutangna phungdorakli atopa pawmana mu mahairoi lising tara thread ka samapan register tawbugi manungda lising aniga satret ki account lising ani hapkhre CM
Prime Minister na National Wide Lockdown me ahum phaoba sangdokhraba matungda Chief Minister N Birena Manipur miyamda center na COVID-19 asigi mayokta satharagliba thaudang khudimakta sawgatpiyu haina appeal torokli mahakna makhata na haikibada center na lokhalagliba khongthang asi Manipur lengakna thawai haksang yauna sawgatpaga loinana Prime Minister gi mateng pangani haiki malemgi lusingbasingna Narendra Modi gi policy amadi COVID-19 thengnabada lokhaliba khongthang asibu Thagatpa phungdoknarakli haina su miyamda Chief Minister na paudangki lengakna haujik leiriba phibam asi kupna monitor tawduna yengsilibani miyamna su lengakta mating pangduna COVID-19 asibu thengnasi haiki makha tarakpada mapalda panduna leiriba Manipuri singda puning nungaitaba amadi pakhatana basu haiki state khudimakta senior IAS amamam thamduna Manipuri singi awapada mating pangnanaba thabak lakhotpa haokhrabani lengakna sengba tengbang.in da mahairoi lising tara treke sama pana register tawraktuna hauzik phawbagi oina beneficiary lising aniga satret ki bank account lupa lising ani haokhre haina su magna makhatana phongdorli aduga mayam aina pabla soikhiba lan ki bios mayam ngakpigani